Amsi port police kogi platinum uranium mining tong ya port to sira bro komale sigi tata mayam je kogi drill sigi mamang do oise sigi drill je mining tong na pon yang masi si mining tong na pon ni Mana highway tu tata sigi tata kun thani chakri je kano je sakri mayam je mo si platinum gumba uranium mining tong ya bra du oi dini masi mayam akhoi tawrisibu karinu yengbiu ne asibu sahi mari manga dagi lamfel gi part ana leramba water body si loina mangi badagi khusem gi sau thokdana masidai da manghal akhoi mayam da piri ba wa mayam je kokna ba dana water body semkatna ba haidana kanna hona dana usinna sinna hantakta wa order pi dana lamphel gi phumdi mayam si kothokna ba dredging tongna ba gi machine thungna ba sibu lambi sidai da yamna laibang ning ba saba kanano masak khangda ba masina masida chalakanda Manipur stagi uranium sing thokani adu yemu machine thungare gaina masida propaganda sandoga masida da wati wariam toroga praja mayam si ngauhan na ba honariba natta ba sandoi base masi ongta praja mayam sing sugumba tonga sandok podagi akoi si tumbam chabam praja mayam se amada khangdre tawriba mayam se adu masi ongta kanano masigi nipa si kanano ongta mayam pharga police ongta sinabio Madugi reward to akoi ongta pige sugumba oidaba sandoga masida da irang sin mit chupagi dam laina hona riba mioi khara akoi manipur da leire masidagi ongta akoi section minadra di yarroi aduna hojiki nipa si ongta kanano karino pharaga masa akoi dam ru sinabio adu mi gi lamphel water body gi tawgudaba machine mayam sibu magi pausina seran turan tagi dana sandokna lana chakragadi machine ga sibu sok mamanyamba phangdaba machine ju mai ga thana roidra ba tawrise Sugum misi matam sana wara hog de koi Manipur samkat pa waga ni ko Manipur kan bawaga ni ko mayam mateng pang biyong ta masi phana na masi